Indonesia dagi plane crash tawkhiba mafam dagi hakchang kaya ching phangkhre. Ngarang Indonesia gi capital Jakarta dagi take off tawraga minute mari rom leiraba matungda crash tawkhiba Sriwijaya Airlines ki passenger jet ki crash site ta ngasi search team sangsinduna hakchang kaya chingi bag taret amasung plane gi ate kai gi bag ahum phawbudi recover tawkhre hairi. Bag sing adu phangle madu Navy gi KRI Korau Jahaz da holakhibani haina National Search and Rescue Agency gi Operation Director Rasman MS na phongdoki. Hakchang kayat happa bag sing si hana bag ani phangkhraba matungda akon bata manga khakta phangmani. Akon ba paw yorok pa phaw da bag taret khakta mak oiki. Jakarta dagi West Kalimantan Province ki Pontianak phawba paikhiba Boeing 737-500 aircraft adu Seribu district ki samudra sarukta crash tawkhibani. Plane adu da angang tara yauna passenger yankhai amasung crew member tara nithoi tongki haina update tawraba paw gi source mana haiki. Hawjik rescuer sohum go humpuni thoi amasung vessel kunthani pa na makha ta na thi humbagi thabak chathari. Vessel singasi marakta kharadi sing manungda leiba potsak khangdoknaba multi beam eco sounders amasung ROV haibadi remotely operated vehicle sing yauri. Aduga topa pawmana nongchup jabha da sing kinthabagi thodok singda mi taramathoi sire kaya na thiba khangdre. Indonesia gi nongchup Java province da nongkan haithabadagi yamna chauna sing kinthabagi thodok ani thokpada mi taramathoi sikhre amasung taranipa na shokre haina official oiba pawna hairi. Singkin thabagi thodok sing adu Sumedang district ki Sinhanjuang khunggang da thokibani. Ahan bagi thodo amada awaba taraba mi sing rescuers sing na saphakadaba mafam da puthokpagi thabak kan satharingi da atopa singkin thabagi thodo amaga thorakibani. Siba amasung sokpa singgi marakta rescuers sing yauki. Thodok sing asida mi taramari di thiba khangdre haina National Disaster Mitigation Agency gi spokesman Raditya Jati na phongdoki. Singkin tharakpa du da thong ama amasung lambi thingjinki. Authority singna chouba equipment puthoroktuna sengdokna bahona bada awaba kya mayokna ki hairi. Ithat lising tara teret ki sen oiriba Indonesia da haukiba numit kharani da nongkan na suba amasung tight na maram oiduna singkin thaba amasung mafam kaya da isiaw ki thodok sing thoki. Singya da natraga turel mapan gi lei hausian ba mafam da leiriba mi million kya di matam amada hekta awaba taba yabagi akiba leiri. Aduga to papawmana Kanpur da usek kaling tawba haukhre matam kaktana ju thong lonchinkre. Umang da usek singda bird flu sandorakle haibagi confirm tawrokpadagi Kanpur Zoo gi akoibada usek sing kaling tawba haibadi hakpa haukhre. Zoo gi official singda ngasi nungthil phawgi manungda usek kya kaling tawna ba direction pikhre. District Magistrate Alok Tiwari na hai Kanpur Zoo gi kilometer amagi akoiba adu containment zone oire haina lauthokle amadi kilometer tara gi akoibada chicken meat amasung yerum yonbagi thabak thingle. Aikhoina su ahingba usek sing yen process tawdaba poultry meat na singba yen gi pothok sing mafam sita pusilakpa amasung puthok pusin tawba thingle haina District Magistrate na haiki. Kanpur Zoo asi mamangdagi numit tara mangani gi oina thingduna lakhibani adubu hojikti matam chupagi oina thingle haiki. Maming de haidok pamdaba Zoo gi official amana hai usek sing kaling tawba si yamna thamoi shokpa mani adubu virus asi sandorak tanaba tawdaba yadaba thabak ama oina sathabani. January 3 ta Zoo gi akoibada usek mari khak sirga leiramba thengnaki. Usek sing gi sample sing adu Bhopal da leiba Animal Disease Laboratory da akanba section thoranga loina na thaki. Report adu ngarang lakpada jungle da siramba usek sing adu bird flu gi strain ICE5 yaure haibagi confirm tawki. Amaromda Additional District Magistrate Atul Kumar hai CRPC ki section 144 gi makhada bird flu makhata na sandorpa thingna ba thingba thamkhre. Aikhoina mahausa ga mana da bomongda poultry usek sing natraga migratory bird sing siba thingna bara haibadu kupne yengsinna ba advisory amasu thokre haina ADM na haiki.